Tungan-tungan ba social media ki maruoiba i-pau khara miyamda share tawjage ngasi Myanmar da Kuki ga junta ga kapnabada KNAB gi miyoi ani Kukilen phangkhre hairi khulai kaya maramsu phagatkhre hairi social media platform singda tabada nungairoidaba wahiwata communal oina video photo thagaliba miyoi sing phagatpa horagani haina CM BIREN phongdokkhre Manipur da thokliba thakun helaba irang asna maram oiduna local body gi mikhal pangthoktuna leiriba si irang nem tharaglabadi mikhal pangthoknaba thorang tawragani social media platform singda tabada nungairoidaba wahiwata communal oiba video amadi photo thagaliba miyoi sing phagatpa horagani haina Chief Minister Nongthombam BIREN phongdokkhre wafam asi ngasi Imphal gi Babuparada leiba Chief Minister gi secretariat pangthokpa paumai singa unaba amada Chief Minister na phongdokhibani CM na makhata na phongdokhibada social media platform singda taba nungairoidaba wahiwata sizinaduna pangthat thagatpa miyoi sing maru oina PS gi admin sing section view anti nationalism communalism oibu mongda social media da community amada thamoi sokadaba wafam sing hairiba miyoi sing asi phagatpa horagani irang asigi marakta MLA minister sing yumda sangduna mai thaba malchang hubugi thabak chathaba sing phagatuna FIR panba kaya laikhre makhoi sing adu lenga ki thabak dorpa matamda khudong saba phangloi haiki CM na makhata na hai hojik tongan lup kharana mi pharga mi dugi punsi manghanba sengdok singin tawbagi video photo social media da thaglakpa sing section view haiki nakal amoramta paumi sing hangba wahangi pakhum pireduna CM BIREN na makhata na hai hojik tholiba irang asna maram oiraga ADC municipality panchayat ki apunba local body gi mikhal tawduna lakpani irang asinyam tharakpa matamda local body gi mikhal pangthokna basu honaragani haina CM BIREN na makhata na phongdokhi ngarang drug chaba amadi lalon bani haiba nupi nipan yauna miyoi tara manga North AOC area dagi phagat pangam khre haire Tamenglong mahur road sembal loiragadi Nagaden phawdana Guwahati satpa yaragani haina Chief Minister Nongthombam BIREN phongdokkhre haire Tamenglong mahur road National Highway 137 sengbat sagatpagi thabak yamna kanna sathari masi loiragadi steresi miyamna Guwahati satpa matamda Nagaland phawdrabasu yaragani loinena Tamenglong asi Manipur gi anoba gateway ama oiragani haina Chief Minister Nongthombam BIREN phongdokkhre haire